Nang tumhꯧdaba numittugi mathanggi numittu hakchang chokthaba hakam wawa chanba kanna tumningba fawba mitta karigumba posak ama uraboida ningbagum thengnabra madugi chapchaba maram adom khangbiraba nangi tumbagi maramda mikup amatang khangminasi. Nangi tumba amadi chabagi maramda angakpa maharagadi isingbu marang kaina thaklagadi chadragasu tha animukti nang hingkiba yari. Adubu hokju fawgi oina waidigi changna suktum tumdana leiba ngambasi suknatagi pung chaniga humfumari natraga thangnaba numit 12 ni kaktani. Masina taklibasi tumba haibasisu chanaba chinjak madi thaknaba isingum yamna maruoiba amani. Bigyan ka hena chawkatringai ngallingai matamda sumna thajanarami. Tumba haibasi koigi hakchang amadi brain mathau lepa pothaba matamni. Adubu bigyan kumang chawshalakku matam sidadi tumba haibasi hakchang amadi brain haugalingai matamda tawdaba maruoiba mathau kaya ama tawri haibasi khangba ngamle. Masimasu khangle nangna matam chana tumningba farakliba chang naina tumlibasi maramani khangnani. Nangi brain da yauriba circadian rhythm koba biological clock amana mangan fangdaba matamda melatonin koba hormone ama thadoktuna tumningba fawalli. Mitpura tangba misingdi mangan fangdabana maram oiraga anama matamda tumbagi bera laigalli. Aduga nangi hakchangna tapna chaklamakpagum nangi hakchangna su tumningba lami. Ngalingai matamsingda nangi tumningbadu tapna sungi. Aduga tangkak ama yaurakpada pura tumningba fawrai. Nangna nungthilda minute kontra kaktang tumbaduna nungdangi matamda sleep drive to hanthanduna tumningbagi chang hanthanbasu yaribani. Tumba watpana nangi punsidu mahau yaudaba punsi ama oihanba yai. Tumba yadabagi awabana nangna tanta suicide tawhanbasu yaribani. Adubu madu utringaida tumba matamda nangi hakchangda kari tawri haibadu khangnaba amuktang changsinduna yengsi. Tumbagi changchana thambaduna nangi hakchangi darkar oiriba hormone sing chapchaba changda puthokalli. Nangi hakchangi kayasingi changchana thamnaba growth hormone puthoi. Chasanba matamda puk thangatpa fawliba hormone singsu changchana puthoi. Nangna tumlingai matamda nangi muscle amadi hakchangi atai kayasingda leiriba asiba cell sing sindokpa asokpa cell sing chemjinbagi mathau tawi. Tumbana nangi insulin basu mathau ningtina tawhalli. Insulin nangi cell singdu glucose ki saruk chupsilaga mathau tawba tambi. Tumbana cytokines ka protein makalama puthoi nangi asokpa mahik matang changpa pumnamak thengnaduna hakchangi immune system du mathau hengathalli. Ana yek yawpa matamda matam chana tumba haibasi yamna maruoiba amani. Asina hakchangi atai saruksinggi oikhraga nangi brain da waidigi maruoiba mathau kaya amasu tawri. Tumba haibasi nangi brain du charge tawsinbagumani. Tumba matamda nangi brain gi ayamba sarukta mathau taptharaktuna energy chupsinbagi chang hanthari. Energy du tumba hogalakpa matamda sijinanaba khaktuna thammi. Thijinbagi matungina pung 9 fajana tumbana nangi brain du 35% di charge tawsilawba ngammi hairi. Masina maram oiraga ayukta energy wangna yawbana thabak pumnamak pukning changna laina tawba ngamhalli. Brain gi mafam karada mathau taptharagasu nangi thawai nungaitaba shenariba mafamdudi mathau hengatuna wakhal du changchana thamnaba honari. Nangi brain gi temporal lobe ta yauriba amygdala haiba akiba pohanba thaudokta response piriba mafam sibu control tawduna thammi. Nangna fana thawai nungaitragasu fajana tumlagadi nongalakpada karada oirbasu sapaba ngamhalli. Nangna tumkhrabu kanda lymphatic system amana nangi brain da nungtigi samgaliba fatta haudisingdu lawthokli. Tumbana nangna tamkiba mahisingdu kuina sangna ningsinghanaba honai. Adu kanadaba mahisingduna lawthokinaba honai. Masina ningsingbagi chang hengathalli. Nainabagi haisingba decision lawbagi haisingba pukning changba amadi atei kaya amasu hengathalli. Sengna hairabada tumba haibasina hogalakpa matamda nangi brain du mathau ningtina tawhalli. Masigi onabada nangna thawai nungaitaba wakhal waba natraga ka hena haraubana maram oiraga nong fadok fajana tumhaudabadu mathangi numitta hakchang waganba pukning changba ngamdaba sauganba kauthokkanba asina chingba thengnaba yai. Adubu madugi awabadudi mi ayambagi oina koina sangna leite thuna phaki. Adubu nangonda matam sangna tumba yahandribadu nangi tumba yadabagi wakhalna oiragadi kamdauba. Masini malemgi oina kwaidagi thokkanba insomnia haiba tumba yadabagi lainadu. Kuina sangna naraklaba anabasing kudam oina lungs ki anaba leiba, heart ki anaba leiba, diabetes leiba, thyroid ki anaba leiba, mental health disorder leiba, puk ki chaba tumbagi awaba leiba asiguma sing asina nangi hakchang da chaitheng pirakpada tumba yahalakte. Matang sida nangi wakhal du ka hena warakani nangi brain du ahongba kaya laktuna ka hena active oibana apikpa khonjel amata faw tasinba horakani. Kaina thangda thengna tumba yaraklagasu nangi tumbagi kanabadudi mapung phana phanglaroi.
Naha amana tumbagi darkar oiba changsi midugi matung inna pung 8 dagi 9 fawagi manungda oi. Nangna masigi matam si yauna chang naina tumdaba matamda nangi hakchang amadi brain du mathau adamok tawduna leibana tungsanduna thamgadaba energy singdu sizinatui. Aduna nangi brain du sokthabana maram oiraga mathau ningtina tawbu ngamlakloi anawbu mahi tambada pukning changba ngamlakloi kawganbagi chang hengalakani nangi neuron singduna message thabadu taptharaktuna accident thokpugi maram ohenbasu yaribani. Wakal nungai tabagi chang wangkalakani ka hena tumba walaklaba nangi mid amadi nakongda asengba nataba seranaba waka yatarakani masina nangbu mental health problem lakanbu faw yaribani. Wakal ka hena nungai tabana suicide tawningbugi wakal faw pokhalibani. Masigi mathakta mapung fana tumdabaduna sor honbaga mari leinaba laina kaya amasu pokhanba yai. Nangi immune system du mapung fana puthokpa ngamlaktabana mathau ningthina tawrakloi anaba ama lakpada thuna phanba ngamlakloi hakchangi maruoiba hormone sing chang sana puthokpa ngamlakloi sarugi mapangal sondarakani insulin mathau phajana tawraktabana diabetes ki chang wangkalakani chaklamba ka hena phahanduna hakchang noi kharanba obesity ki chang wangkalakani bp wangkalaktuna heart ki problem lairakpa amadi punsi tenba ki chang wangkalakani 2010 fangba study magi matungina tumba ka hena watpana punsi tenabagi machak amasu ahli hari Masimakti nangi punsi du mahau yaudaba punsi ama ohenbani. Laibak phabana Pambei kharasi illagadi tumba yadabadu phanba ngamgani. Stress na maram oiraga nangi wakhalda ka hena nungaitaba khanjilibadu phanaba honabana tumba yadabadagi ngakthoknaba maruoiba Pambei amani. Nangi tumbagi matamdu chang naina thamba tumbada nangi kaadu mamhanba nangi phamungdu comfortable ohenba phamungdu tumba matamda khak sizinaba aduga tumbadu yada yaraktragadi haugatlaga lairik paba natraga meditation tawduna hakchangdu pothanaba honaba yai. Tumlamdaida anganba mangal sing sizinnaroidabani maramdi nangi biological clock tu mangal phangbada mathau ningthina tawdabana anganba mangal sing du thadokpana nangi hakchangdu tumbagi matam yaure haibadu taklibani. Chaba tokpuga tumnaba honadaba caffeine alcohol amadi nicotine yawba polamsing ka hena sizinadaba asina singbasi illagadi nangi tumba yadabagi awabadu ayambanadi soidana farakani. Aduna matam chana tumba matam chana hogatpa haibasi aikhoigi hakchang amadi aikhoigi wakhalbu khalkaidana thambada khwaidagi maruoibani. Maramsing asidagi chang naina tumnaba honaba haibasi thoidokna mamal yami.